Manipur lenga numit humni gi suti laukthokla ngasi haujik tuan ba mai loisang gi satra singna ZFD gi khongjang no NRC no census ki demand bu saugatuna khongjang sangsinna ba punsin ba hokre amadi satra singbu ngakpi senbina ba lam gi ima singsu yauksin birakna ba satra gi maike gi sunang silaki CSO Taragamari Naga Komamasu Meetei Pangal Apunba gi Miut Sing Central Leader Unanaba Delegidama ngasi Imphal Airport Thadokre Haojik2 Kaksing District ZFD gi khongjang no NRC no census dimanu sagutuna ready chatpigi saktamama Senjata tawbiyaroy NRC tawdana Senjata tawbiyaroy NRC tawdana Senjata tawbiyaroy no IDP settlement no census no IDP settlement no census no NRC no census no NRC no census no NRC no census Deputy Chief Minister Losi Dikhogi gari di attack torakhibagi thagdok investigation sa thagadabani kotu Haukibu August 13 NS2 Imphal Dimapur Lambigi Kangla Tongbi Meyagi Namdai Nungda protesters singna Manipur gi Deputy Chief Minister Losi Dikho amasung Paumai Naga Shedomai gi gari attack tokibagi thagdo adu athubada misang mikhai naidaba mongda investigation sa thagadabani haina kotu na thatorakpa sirol aman haidi Kotu gi mekedi gi makhata na haidi bana thagdo adu yamna ikai ningai ni thagdo adu na elected representative amagi safety da amadi thagdo adu gi marum na kari leibano haibadu hangningai oi thagdo adu lamdam masida santi unity amasum Christian tribes sing tasin khomjin na ba hotnari ba Deputy Chief Minister Losi Dikhoda attack torakhiba oibana yamna nungnang ningai oi Deputy Chief Minister Losi Dikho na lusingduna senapati da UNC na satharibi economic blockade asigi matangda anirak hana wari sanaba lekre Ahan bagi thagdoktana Deputy Chief Minister sina Chief Minister Yumnam Khemjan Home Minister yauna atopa miyoi singa loinana senapati de economic blockade asi handokna bigi matangna wari sanakhibani maram aduna attack asida senariba miyoi singa du phaduna logeba matik saba serat figadabani thagdo asigi matangda liangwi Naga Council gi maikedi gi sengdo warol pikhibadu gi matangda wangkya hangladuna Paumai Naga Sidumai gari edu Deputy Chief Minister nemsa kipken gini haina lana lobudi gi satakibani haina fongdokibadu busu yaningdaba fongdorakni nemsa kipken asi matik saba khudam sangdam amata leitana lanka misi mina thokiba thawdo aduga mari leina halakpa asi yaningdi asigumba allegation asigi matangda matik saba investigation satakadabani Kamjong district ki Fungyar asigi manungsana leiba lancha kutu amasum phaimol khul mai thakiba thawdo adugi matangda su investigation satakadabani Thagdo adu local MLA Laisyoga mari leina pra natragana ningthina plan tawraga satakibra haibidasu thijingadabani swairi Lan home tuition ki maikedi gi nungairaba paujel puduna laksari Class 1 dagina Class 10 phawgi oiba CBSE amasum BOSIM gi oiba subject khudimaki home tuition gi khudong saba pizari aikoi gi services singdi experience and qualified tutors guarantee result personal learning weekly test highly effective learning ni satra sing loina bada masum takpi tambi bada experience sahi kaya lairaba ojani satra sing gi su affordable fee oibaga loina akaknaba satra masing kharkhak lawjagani Haujama contact tobiro book tobi hau akhoi gi telephone number di 7629861851 ni Khasi student union gi amuwa phiral provide relin aka ito kyama thon gi bagi sakamama social media video yauna viral oirakre point manga yauba demand amaga mari leina Meghalaya government na taksinduna lakpa amasung khongjang gi sarwa mo oina ngarang Khasi student union KSU na amuwa phiral paiba bike rally ama Satkibadagi Meghalaya gi mafam kharada thoningdaba thawdoksing thokre hari hairiba thoningdaba singi manungda lambida satlamba miyoising fu saiduna soanbada natana lenga ki gari sing mai thaki amasum nung thomjinduna amasum saitu watupna thomdana akaite thonki
हाइरिबा रैली असि KSU ना शिलोंग होखिबनि तुकाबा मसुम लेबा पोक नमिता पब्लिक मीटिंग सिंग पांगथोलबा मतुमदा सथाबा होखिबा रैली अमनि हेने पाउ मन मखाताना फोंदोकपा लोइना लैंगाक नुमित तरागा मंगानी की मतम पीदुना मखोइगी पॉइंट मंगा यावबा सटर ऑफ डिमांड व थबकता ओंथो ओ हाइना हाइखिबन हेने पाउ मन मखातारी पॉइंट सिगी मनुंगदा मेघालय रेसिडेंशियल सेफ्टी एंड सिक्योरिटी एक्ट 2016 चटनाहनबा मदुर नतना मेघालय माइग्रेंट वर्कमैन एक्ट 2020 चटनाहनबा लोइना नेग्रिम्स की रिक्रूटमेंट सेमदोक सदोकपी वाफम सिंग यावबा लोइना लैंगा की ग्रुप बी सी एमएसएम डी की पोस्टिंग लोबदा इंटरव्यू पांगथोक लोइदबनी हाइबा डिमांड सिंग यावरिबन हेनेसु पाउस द फोंदोरखली पुंग निफुगा निफान की जनरल स्टार्ट मियाम पुमन सगोत्खरी सीएम खेमसाना मसुम होम मिनिस्टर गोपीदास की इफिजी मै थाखिबा लेखरी कैंपेन फॉर जस्ट एंड फेयर डिलिमिटेशन JFD न कौखिबा पुंग निफुगा निफान की जनरल स्ट्राइक अकन ममोंग सथरी तंपाक की कैथल पुनम खुंताक लानसीबगा पांखा ओइरी माफम खरदा जनरल स्ट्राइक सौकटपसिंगा सिक्योरिटी गा मुकनखरे लोइना जनरल स्ट्राइक संगसिलिबसिंगना ngarang khurai lamlong da Manipur ki Chief Minister Y Khemsan amadi Home Minister Gobidas Konthaujam ki ifisi mai thakre general strategy na maram oiraga lamdam asigi yamna maru oiribu khoirambal kaithil gi lai marel sidabi imoinu ima kaithil phoibi ima kaithil gi potpham sing asisu haibadi ngarang su thonglon ki thangal amasum pauna kaithil gi dukan sing su thonga mata hangna khiti adumoinama hidak langthak sing yonba pharmacy sing di mausagum adamak hangki khurai lamlong kaithil kwa kaithil kunung mamang kwangba kaithil amadi singjamai kaithil na singbasu khuntak lansi ka samanaki dukan private sector amadi mahiloisang singsu thong amata hangkidi lambi da ana ayek amadi lenaba lining leson goeba thabuk thorum sing amadi airport chatpa natana mi satpigi sang atukim butik hantaki lainga ki loisang bank post office oil pump na singbasu thong hangakidi passenger puba gari amata senakidi inter district amadi inter state transport servicing su pong lep ki maraksida general strike sogat sing lambi da thulak tun asat walk sing thingba ki thabak su akan mamong sathari singjamai singam thaktagi general strike sogat sing laklaga laikai laikai re dukan hanglaga pot yonba sing thingjilam ki thawbal da satakiba general strike tadi district asigi DC phawba lambi degi mai lerega halan khibe ki saktam video footage ko loinana social media sing thadok narakuna viral oikibani wangkai kaitil asang bida satakiba general strike ta saruk yakibi maira paibi amana phongdo khibada delhi de satkadoribi MLA sing asina central leader sing unaram laga hek halakpa yaroi yana bama pudun halakada bani chief minister yumnam khemsana ban tawbiganu atopa pambai ama yingbiyu hairabasu chathariba general strike asidi lenga na tabidraba miyamgi kholawasi center yongna basathaba general strike ni mikhal mai pak laga lebak ngakna thagat khiba lusing basing asi delhi gi yathangda madil fudok tuna miyamda damka oina tawduna lairi Manipur gi siraba matamasida center wapam amata haiba ngamdaba makoina darka tawi ban tawganu haiduna